Arambai News Guwahati Tamidilon ki pau tabiri singbu ihan han mungtada chingangbam Suzitrani ne kurumjari. Huzing asigi samlapa maribu pau sing lobirase. Asami CM Himanta Biswa Sarmana state asigi class 6 tagi horaga class 12 fawgi mahiroi singda asmis lona takpi tambigadavani aduga science amati mathematics subject ani asigi medium of instruction na English ohengadavani haina school education department ta khanghankre. Education Department ta akupa meeting thamlaga Education Minister Dr. Anuj Peguga loinana school amalgamation, infrastructure, new service rules amadi har ghar tiranga implement tawbada Education Department na lawriba thawdang singi matangda kupna khananaina khre. Elementary education, Samugra Shiksha, Adarsha Vidyalay amadi technical and secondary education gi lamda lokhaliba tongan ba thorang kya gi matangda su CM na kupna review tauke. Aduga Durga Puja gi matamda Tea Garden Adarsha Vidyalay Marfutara Taret ki mahiroi singi damak akhanaba Gyan Jyoti program chana hannabasu CM na lauthokre. Ngarang Nomaizing numid Assam gi Nagauk district laiba hospital amada lying duna laiba COVID positive paraba phatok ama custody dagi nanthok tuna chain khre. Nekibur Rahman Kauba Muyasi drug case ki mari dagi Haibargaon police na phakibane. Adubu COVID positive oiraba matung phadok asi COVID ward ta admit tauki amadi ngarang numidang hospital dagi bahak nanthok tuna chain kibane. Assam gi Borolen gi manung channa Udalguri district tagi chahi kunithoi suraba pakhang macha ama lalolup alphabu sogot pagi maralda police na phakre. Pramod Kolita kauba pakhang macha si Tangla College ki marisuba semester gi mahairoine. Mahakna Facebook ta alpha gi damak ma ki punsi kathoknaba sem saduna leire haina comment pirubadagi mahakbu police na phakibane. Haukiba May Tara Humdoidagi, Northeast Frontier Gi Lamding Badarpur Single Line Railway Route Ki Mafam Humpumatoi Hen Bada Yamnamak Chauna Amangata Thokpadagi Train Chain Baleptuna Lekliba Lakliba July Kuni Thoidagi Passenger Train Chain Bahauragane. Banbayai Lamding Badarpur Section Asina Tripura Manipur Mizoram Amadi Atay Assam Gi Khathang Basaruki Mafam Kaya Lebagasi Atay Mafam Singa Samna Hangadori Bane. Lying Thau Sanamahi Thogal Kanglup Imphal Jiri Amadi Kasarnung Phogi Thomi Singi Anirak Suboina Ngarang Ising Ichaugi Tingwang Potlam Sing Icha Konsam Laikai Khomdram Laikai Amadi Chanam Laikai da Yenthoki Haina Lublakpa RK Ashokumar na Thadorokpa Chirol Amana Phongdorakle. Kuman Club Lakipur na sinduna ngarang Lakipur Kuman gi oiba miyam gi mifam ama club ki president Ingudam Tarun Kumar na mifam mapu oiduna pangthokre. Mifam asida Lakipur Kuman bu Assam gi revenue village singi record ta Punagram haina khangnaramba du Kuman haina khangnabinaba amadi aikoi khudingi address su Lakipur Kuman haina ming thonbada amato oina lemnakre hairi. Warebasi Kasargi Deputy Commissioner da Khanghanba Amadi Assamgi authority sing the so Yohanba Haina Lemnaki. Jarakna Mio Chamaga Yankai Hena Tinkiba Narangi Mipamasida Lakipur Al Maruki Thoburet Ingudam Binod Lakipur Municipal Board ki Vice Chairman Lesungbam Robindra Club ki Advisor Haurongbam Keso Huirem Nandamohan Potsangbam Bira Hari Arambam Pradeep Kumar Potharaba Headmaster Potsangbam Kambatona Chingba Akanaba Muyishingna Wangang Ki Haina General Secretary E. Dijendra Singh na Thadorok Pachirol Amana Phongdorakle. Hozik Manipur ki pauta Chahi Tarani Pandagina Yankai Mapan Faugi Manungda Lariba Muyising Lebna COVID precautionary dose ki vaccine Jenims Tamarang Kaina Pirak Tavadagi Muyoi Kaya Ningbakai Nangasi Hanakre. No Magioina vaccine Chamaga Kunmanga Kaktamak Piraki Hairi, Adubu vaccine Kamnabagi Jenims Hospital Gi Auditorium da Mui Lising Muk Tomjinarake. Cancer Lainabu Matam Chana Kangdokpa Amadi lying Bagi Pandam da Karkinos Healthcare Northeast Private Limited na Basic Cancer Screening and Risk Assessment Booth ama Kwaramban Ima Kaithelda ngasi hangtokre.
Mari leina official singaloi na khwairamba nupi kaithil sinpham amadi saktam kanba lupki President KSH Shanti Devi amadi khwairamba nupi kaithil semgat sagat lupki President RK Radhesanasu thorom asigi dice member sing oina saruk yakhi. Hanigi Director K Rajona hauzik phawda lenga ki oiba cancer hospital amata state asida leitri handak paikhalakliba initiative asi private amadi government ki joint venture ni so phongdokhi. West Bengal ki Governor oriba Jagdeep Dhankarna NDA ki Vice President Mirep oina thingnagadauba maramna Governor famdagi mahak resign tawkhibadagi West Bengal ki additional Governor ki charsu Manipur ki Governor La Ganeshan na ngasidagi puba hawkre. DCW Malim Nganba Chenglei Jiribam ki miding makhada athokpam Sanatombi Devi SDAO Jiribamna Lomi Shingda Urea Har Chingdong Lekai de Leiba DC Complex da Yen Thokre. Jiribamna Mamang da Muktasu Urea Har asi Yen Thokide. Adubu Lomi Shingi demand lakpadagi Yanumakana Hotnaduna Lomi Shingi Kalaga Pijavani Haina Sanatombi Devi SDAO na Fongdorakli. Hauzik Nagaland ki pauda. Nagaland sungasi President Mikhal gi bhot thadanaki mahausa gum ayuki pung taradagi numidang waram pung manga fauba assembly da bhot thadaki punna MLA humpu gi manungda yankhai mapan na bhot thadaki khwaidagi ahaloraba MLA chahi marfuni pan suraba kezong changsu bhot thataba lakhi adubu hakchang pangdabadagi YM Yolo ko ba MLA amadi bhot thadaba lakpangam khide. Maragasida Center na Asian IM ga wari sanaba amuk hongnaba thorang paikhalakli. UDA gi Chairman TR Jeliang na Peace Interlocutor oriba AK Mishra na wari sananabagi damak Asian IM gi luchingba singda baton pirakre haibagi wafamsu fongdorakhi. Jeliang gi wafam matunginadi nomanini asigi manungda development asigi matangda khanaragani su hairi. Maragasida Paugi Likunamagi Matunginadi interlocutor oriba AK Mishra Masana Laktuna Muivaga Unaduna Nauna Wari Sanabagi Parton Piramki Hairi. Arunachal Pradesh ki Changlang de Laiba Chakma Hazung community ki members sing the Pikiba PRC sing revoked Tonanaba All Arunachal Pradesh Students Union Apsuna Pema Khandu Lengakta Numitara Mangani ki ultimatum Pirakre. Chakma Hazong refugee Yamdrabada Chongada residential proof certificate P ki haiba khanglakpadagi Arunachal Pradesh ki makok thongba mairoi lup asina akhanaba thorang asi paikhalakibane. Haukiba pung kunmari asida Arunachal Pradesh da COVID ki anoba positive case taramari phangkhre. Assam dana ngasidi khara hantarakpagi phibam uba phangki habadi sumnatagi COVID case chamaga nipumapan kaktamak phangki tawutabu miyoi ahum laikhide. Mizoram da anoba case yankai taret phangki. Sikkim dana chama supna nipan phangki miyoi ama laikhide. Aduga Manipur dana anoba case marfutara phangki. India gi oinadi haukiba pung kunmari asida COVID ki anoba positive case lising tara taruka chamapan kuntra manga phangki miyoi yankai mathoi COVID namaram oiduna laikhide. Tamil Nadu da school gi mahiroi nupi macha amagi misigi wathok asumasum chawthorakle nupi macha sigi apokpana Tamil Nadu High Court ta case palakpadagi court asina autopsy nauna amuk launanaba hairakibaga lonena nupi macha sigi mapamaki mamangda autopsy taunanabasu hairakre. Class 12 ta tamlibi Srimati na karimaram gi damak masabu hatok chagadoribano school ozana nupi macha sigi matakta mute minei chathakribra misi ase suicide la natraga suicide malhannaba hotnakhibra haibagi wahang kaya ma lakle. Kerala da pangthokiba NEET exam gumri leinana che naba wathok amangasi thorakre. Mahiroi nupi macha kaya da examination changdringagi mamang innerwear lokthoknaba hairakpagi wathok ama thorakhibaga loinana asumna harassment pibagi matangda police tasu complaint lakre. Nakalamarom da NEET examination da rigging tokhi haibagi wathok ta chenaba miyoi nipan CVI na phagatkre. Opposition ki amatoina yanaba Vice President Mirep Margaret Alva Manglam Chat ki mami amana koitan tanabagi phibam ama
ngasi mayoknarakli. English ani tara tarukta mahakna interview amada chopper scam gi wathokta Gandhi Chennai hanigi Prime Minister PV Narasimha Rao siba matamda Congress na ikai khumnabi khide haina thamkiba wafam sing adugi chaitheng ngasi Alvana mayokna batarakle. Alvana claim tawriba si Congress na su sengdokpa tarakle. Albabu Vice President Mirep Oina Lebhaliba si nungda peace deal ama leina bagira haina BJP na karemna na hanglakle. Ngasi numidang wainam pung mga muktabada President Mikhal gi vote hadanaba loishinkre. Cross voting tawkibagi pau kyasu adumaklakli. Odisha gi Congress MLA Mohammad Mokuina party gi ating bagi mayokta NDA Mirep Draupadi Murmuda vote thadaki haina phongna lauthoke. Odisha gi tribal nupi amana India gi president oirabadi state asigi citizen amoina yamnamak chokthok chaningai ni maramaduna thamoi gi apamba matungina conscience vote Murmuda pikhibani lauthorake. Nagalamarom da President Mirebasida Mishingi Maiki the Yanglaga Murmuna Mangda Aduga Laptakna Jaswan Sinhana Inavagi Pibam Ama Uva Fangli. Pibam Asidani Mikhalda Mai Paklaroi Habisi Nakoina Uva Pangbadagi Yaswan Sinhana President Mikhalasida Horse Trading Sago Lalon Bagi Thong Chetaki Kanna Hiraklivase. Pibam Asida Draupadi Murmuna Indiagi President Oiragani Habisi Mayek Sengba Helakli. Union Minister Nirmala Sitharaman COVID positive oibana ngasi PPE kit setuna President Mikhal gi vote thadabalaki. Union Minister Nirmala Sitharaman khaktanatana Union Minister RK Singh su COVID positive oiduna lairibane. Adubu ngasi President Mikhal asida makhoi anisu PPE kit setuna vote thadaki. Nagalamarom da COVID positive Oiraba Tamil Nadu gi Deputy CM Oiramba O Panirselvam su PPE kit setuna laklaga vote thadaki. Panwayai ngasi ayuk pung taradagi President Mikhal gi vote thadaba hokibane. Chaurakna MP amadi MLA lising mariga chanipana vote thadanaduna India gi tarataruk suba President ase khangadoribane. Vote masing lakliba July kunmathoida thigadoribane. Kerala da anisuba monkeypox ki case amagasu phangkhre. Kerala gi Kannur gi miyoi asida monkeypox ki mahik yaure habagi layong mayek sengna uba phangle. Chahi 38 suraba miyoi ase handakta Dubai dagi lakhibane. Periyaram Medical College da hauzik layeng duna leiri mahaka sokna samnaramba miyoi khudingmaksu surveillance ki makhada thamle. Ningsingba yai India gi ahanba monkeypox ki kesu haukiba July 13 Kerala dagi phangkibane. Miyoi adusu UAE dagi lakhibane. Panba yai monkeypox ase smallpox kumna yamna longnaganba laina natte aduga yamna sathiba anabasu natte hairi. Laichara sigi layong de arum laiho hoba hakchangda ngaksang ngangna pomba loinana khongkhut pomkhat bana chingba uba phangle. Adubu tungda masi medical complication kaya ama thokan basu yaidi haire. Handaki Haz Yatra sida makada awang nungpoktagi miyoi taruk laikhidre. Assam dagi nupi ama yauna awang nungpokete state singdagi nupa manga maong laina namaram oiduna laikhide. Panbayai awang nungpoktagi punna miyoi lising ahumga chaunga yankrimari handaki chahi asida Haz kidamak khongsan kibane. Ngarang nongmaizing numitagi hauna Hazdagi halaknabasu yaukre. Sri Lanka gi wathok nemthabakauba leitre interim president Ranil Wickremesinghe amuk nauna emergency lauthokre. Nagalamarom michen oiduna Singapore da thunglakhraba ex president Gotabu ngasigi manungda Singapore thadoktuna chatkinabasu khangalakre. Aroibada ngasigi tentak pamaroiba pau khara. Chadliba chahi asida Nagaland da African swine flu namaram oiduna hauzik phawbada ok lising taruka chamri gi mathakta sikre. Meghalaya gi CM Conrad Sangmana opposition TMC party dagi cross voting tawduna NDA gi president Mirep Draupadi Murmu da vote thadaki haina kanna yetlakle. Tin kang control tawnanabagini haiduna glue trap siznaba Meghalaya da lengakna ban tawkre. Konung Sahar Delhi gi Rohini area da Sikkim gi police amana
ꯃꯍꯥꯛꯀꯤ ꯈꯂꯤꯛ ꯑꯍꯨꯝ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯔꯣꯍꯤꯅꯤꯗ ꯂꯩꯕ ꯍꯥꯏꯗꯧꯔ ꯄ꯭ꯂꯥꯟꯇ ꯂꯩꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯀꯥꯞꯈꯤꯕ ꯂꯥꯟꯃꯤ ꯄ꯭ꯔꯕꯤꯟ ꯔꯥꯏꯁꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯪꯅꯅꯕꯒꯤꯗꯃꯛ ꯔꯨꯂꯤꯡ ꯑꯦꯂꯥꯏꯒ ꯃꯔꯤ ꯊꯗꯠꯅꯈ꯭ꯔꯕ IPFTꯒꯤ MLA ꯕ꯭ꯔꯤꯁꯀꯦꯇꯨ ꯗꯦꯕ ꯕꯔꯃꯥꯅ ꯉꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯈꯜꯗ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯈꯤꯗꯦ꯫ NDAꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯔꯦꯞ ꯖꯒꯗꯤꯞ ꯙꯟꯀꯔꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯍꯌꯦꯡꯅ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕꯤ ꯃꯥꯔꯒꯔꯦꯠ ꯑꯜꯕꯥꯁꯨ ꯍꯌꯦꯡ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯤꯈꯜꯅ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 6ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯃꯗꯤ ITBPꯅ LAC ꯒꯥꯔꯗꯦꯟ ꯇ꯭ꯔꯨꯞꯁꯀꯤ ꯑꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯑꯍꯥꯟꯕ ꯃꯥꯎꯟꯇꯦꯟ ꯋꯥꯔꯐꯤꯌꯔ ꯇ꯭ꯔꯦꯅꯤꯡ ꯁ꯭ꯀꯨꯜ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫